Nupa Nupana, Nupi Payaro, Nupilo Payaroena, they mow, Mayum Palapasangan Bayaroena, Adusi Sangal let them Tameva. I zibu like the Vidona, Moy Mapagis Hebato, not Hangzelaga Matam, correct to mean him in a Layuraga, handing Matam the Sacro and Tador Payaba, Adugumbara, so Quina, Isayotana, Lajaraba, Yumpala, Roina, Isaiah, Moima, Amsangana, like Halurago, Jagim, or Yumanira Pan, Bazutare, Aduga, I want the point of Vijacana, all Kona Kapameva, Koigi Haksekanana, and be doing one. Subsidiary ikai khunabugol na taram nokchai aikoi ngasi gi thorom asi yamna chamba thorom khni mapumoina aikoi na better da mai exena aikoi na haisaliba aikoi Lamphel Sanakeithel gi Nupi Kanglup amadi lekai si club na sinjaba ngasi mak Sanakeithel khaki datana Manipur pumbagi mafam kuding katil kudingda aikoi thengnari bakudong chadaba sigmanda amo oiriba nupi oibe kunai singda ngasi aikoi thengnari ba problem mayam amdugi marakta aikoi na hom khankala kanda aikoi nupi sigi marakta su mama sing chalaba nupi singna mana chatliba hongoi balanta chadatta aikoi kunai da phawaiba kiba loina na aikoi Nupa Nupi gi oiba marida tawheidaba oiheidaba thok mayamna oira khanda aikoi gi mimanga thulakpa loina na ngasi mak social media gi chakut bagi kudong chama kaya mai pena law su nupi oibe singda social media si aikoi na toina sinner padagi lana sinna kibdagi kudong thiba kaya mai aikoi na mayu mari harusi aikoi pul mongda khaminai ubinai maramasina Hai bosing asigi maranda thoidokna aikoi mangda lengsin biri bi iche Robita na suhe mai sengna miamda thambire bagani aikoina mama oirobadi aikoina garam balan chat khani mo puroi bida karamba mileng yengani masa masu singbu karamna nayo nawo gungani hai wafam do aikoi khangmina ba machangi maduna tadana aikoi nupi singna ning tamba Kahina ning tampa pam lakpa mapuroi basing ore aikoi hajikti thabak sujaraga aikoi haijaba nongmagi sujaba dagi phangpa sepham kharana ai ungdangi saana balangjaba masa masusigi mai masing tamana bohonarakpa masida mana talai sepham kharadula bonarak tabadagi aikoi magi nupi gi akiyamogi polai banamde magi nupi ko hena nongai banamde adu Nupana wana honariba adu wana tawiba adu pelak tabdagi nupi singina masayo ndana chattana kayama torpai koi oi aduna lekai sida ai hugi mami du tamaktana ba singini tamukta torosana ba mangtona ai thoramasi Organised program si paket chabani aduna nupi singna ekoi section na ba ekoi batong film na social media sin nagani aikoi lamcha chadet kamaina tawgani loina na aikoi Nupa Nupi singi aikoi relation ju kamaina thamgani haibadu gi matangdani aduna khanglabasu haitrabasu mifamasu da saruk yabi ba kurimak hobodigi na loi fawa soidal maki saruk yabi na ba haijaraga aikoi taramok gi waro miam dik tachari punamakku koromja. Thank you. Anigi ex-secretary Lamphel Sanakeithel Nupi Kanglup Nene Salam Shija Makatar Kamata Masi Mamada Sinazagi Ahanba Maktada Da Lensin Biriba Koigi isi ani amamam toina ming panjadragasu Koigi Naw Nupi Women's Crime gi secretary oina thaupu biribe Naw Nupi Robita Pokno na Poromjari Athang damang da lengsin biriba ibung passing isi ini puna mapusu ipok nona Poromjari ngasigi awareness program on Manipur women's behavior relationship and social media use haiba program asida sinbiriba program asibu sinbiriba puna mapusu hainingai lektana thagachari asigumba program asi sinbasi ekoi thengmal labra haina khanjai maramdi hana aina secretary gi pham pujari ngai matamda akoina asigumba
program asigi matangda akoina wari meeting macha macha tauna khoi yamna khanna jagre matamduda aidi haijebani ngasi ising isaugum hengala iba khoi laikai gi mausingi lamchat aduki matik ising isaugum na hengala khre hai tare madu moina di khangam moi haina khalam gani laikai sida leiriba angang dagina han tumit brahma haiba tare kanam ta khangdaba yaudra moi moina di akoi kana su khangdra bani akoi na tauri je phajara bani akoi paisa tala bani imung manung da adu ada na moi khalam bayai mawa ma puroi babu adha mora gumna namsel laga thamaga moi na ngasi sali balam chache akoi mapan thokpa ngamdre kayo laikai gi yumthang na ba natraga laikai mayam dagi hangak pase khoi da su aduki matik hanga abani hotel ga hang jabani na idi adu yamna nuaite mamang thakta khoina khanaba matamda aidi haijebani aina secretary pujari ngai matamda mi amaga ki punchi mang ghraga su akoi punamak pu kalhauna bagi damakta akoi ahing thoksi aduga thadara mi ba mauna ha sing do kana noi xyz amakhakti mawa ma puroi bagi mafam da sinaraga mabu matam chana wara owa natraga punchi khara du akoi mathang kairaka deba mayam du tawdana bagi namakta tawsi na idi haijebani adubu mayamna madu mi gi imung ama het kai ba haiba se nungaite adu khoina wari oina saraga moibo gyan tanana ba tawsi na adu maina haiba degi fare adu di na khoi kaya ama pauseli lakte akoi na hojik khara ming oina khoi panjara roi mayam na loina khangdaba amta yaudra bani masil oina khangnara bani lekai ste leiri singse mau singse mawa ma puroi ba leiba su yawi leita ba su yawi aduk ki mati mawa masa mawa na nungai na thamba mayam ama yauri bani moina maduda moigi thamoina pendhok pangamdaba magi mawa ma puroi babu isoni khan mangamdaba si kari no hai bani da masi kari no kari lamsat no hai bani da nupi moina iwai puroi ba hai ba si isoni hai dana khanari bani adu thaina mamangai da hallaman singna hai birami nupi na akoina ngangori ngai matamda chamagi manungda ama ani ahan singna khara khara ngangna batai mawa ma puroi ba punsi de nupi na lamchat kamadi yena adugumba nupi singdo akoina minna ujaba matamda mai magi mawa ma puroi ba su ma punsi su khoigi teli loina tawbi ga noi sai nausa akoi laikai sida yamna phajaba kaino ma hoina tawsi aigi imungi aigi puroi bana pusalakpa paisa khara duna konadraga su akoi imitang banate khutek banate karigi suji chachi kari dawbagi akoina aremba paisa pami bano noma soiraga nangna soiba mekup amadagi nangna tawge na khandraga su nawa nasa yokpa phangoi nawa nuksiba leiminaba phangoi adugumba duplicate hairagene adugumba nupa du na magi ngahatang nangi sadong pambagi namakta moina nahoibu nuksiba sabani migi mayumda chaluraga noi kaidau ngai da su oigadaba nate matam du da noi amo hanjinna ba yara roi da punsi ma noi matam du da thauri yamna singa kani hu thakta na singa kani kari gi namakta nawa na puroi bo duk yamna noi na thausa da bano sitta bano apen ba oi da bano tawbi gano nungai te noi na khangoi na khalam gani khang da ba kanam te yaudra bani khoi gi laikai da chali ba mau sing sigi lisa se phana nungai na mawa ma puroi no thamaga su moi pen thok te adegi lai bo ora ga su su chalu mawa ma puroi ba leitraba mayam ama sunari chatnari hingnaba hotnari nang ngasi khangaroi na uraroi na nang hen ba paisa talaga nang ina sabu adu oina ba da oina bu hotnarga su no matraga no madi nang ina sada nang ina ma di adu gi lamcha chatpani nang gi aduni adani harpa matam da nang ina sana nang bu matam du da kari tawrakani khangdabra noi se hojik ta hai da ba uhai da ba mayam ama masana mama haliba mapa halai se asigumba mari lainaba kaya ama yauram gani na khanjai tawbi gano punsi chumna nasa sing dun mirak tin banga moi mama iluk thammi na kaino ma hairak pakana nama haninga kani tawbi gano yamna phajaba khoi lekai mo si kai jai Sanakeithel dagi adu ada na mina ne hairak pada Sanakeithel je hana dagi su lam dei hongak pane na mina su lockdown tawraga leibani khoi adu khoi gi unity phajaba khoi gi leibasi da hojikti miyam na khoi bu khara respect to bira bani haiba tare asiguma matam sida akoi adugum nupi khara yaw basina akoi da kwai dagi kok sikpa nungai taba ma haiba do oire isa sing akoi isa sing kaya ma haiba yawe
adugi nene adu nungdang koina halakpada gari da sumai thada hui adu kari dorijano na kai gumdai sa jingna khangje da na hanga ko yawe adu ko yam nungai ti yam kai jei haiba moi khanga bane ba loina adu tawganu hauji isa nu pa David na so hairi duni camera lon na thelen noi khangda bam te yaw bana te noi na khangoi na tawri do loina khanga bani masa lakpira maju khangjen biu lakpidra ga su mayam ni ipau tambada dung khangjen biu ngasi haiba numi sidagi akoi imit tang manate khong te panate suji nom thi gari do bagi akoi chen khara pa magi namakta aigi punchi bu aigi iwa ipuroi bu kasu laitana khanba isa bu kasi cha jing ijat sanman punamak generation nangi generation di madi lai khata ra dom ni adom wari na ra dom ni noi madu khangdabra noi nga hakki nungai bada khanganu aduna ai makhata na su yam na haijara roi afaba ngasi haiban misidagi afaba laikai mo helsi lamjat sajat semdok piu akoi mayam che asi ai yam hena jo haijara roi adu mathang di akoi naw no pi Robita dagi marik sumba paudam mayam ma akoi tamin na rasi ai si hairaga loisin jerge Agachari Pagini Salam Shija ex General Secretary Lamphel Sanakeithel Nupi Kanglup adubu makata posti mayamna afaidagi khawrangna ngaibiriba masigi expert koigi Madam Arangam Ombi Robita Leima Secretary Women Against Crime da koigi makata ba matam masig sinajarge Hindi langbiriba habdi Lamphel Sanakeithel Development Authority amadi Lamphel Sanakeithel Nupi Kanglup po ahambada ai ikai kumna bosari aduga ngasigi dai selection biriba ima ani buswai kongno na kurumjari aduga koigi babung ahum khak ngasi akoigi function jida losing purel oibiriba babung ahum buswai kongno na kurumjari aduga tinbiriba ima jing isia jing inau jing khoting maksu ai ikai kumna bosari yam nungai ngasi sumaina mifam ama senbibase tasengna makti akoina ju kuire aina women activist oina sahi 15 years ai lamdam jigi crime ama thengnare khaidagi lamdam jigi miyam ga nakna loina baje ai oiram gadar na khalle habde imungi lekai gi thogdok thokpada wari liba laiba thengnar baje aduna akoigi honga iba ola iba mayam je ai sahi 35 je sang sitna khangeba aduga yam sathina koigi saukhatpagi puradalan mathangdang charaga asmoi lekai do moi lamdo yam ongre haiba adumaina akoigi kaino dasu research saja chakcha yuthak kaino je mayam jisu saman na siga hongeba asuki matik ole ado wari mayam je liba laiba dei thongdong thoiba mayam je thengnaruraga bau punga eba akoi lam je Manipur sibu kaino gaina ne ithanda bo ngakpa hingtum da ba yawe ba liram mi ba wari mayam do thengnaruraga adunga sigi topic si ju asuki matik maru oi bebya aduga kaino relationship amadi social media use asuki matik si je mari maru oi re ba khanau da ba ya da ba topic oi re ba koigi lamchat sajat isagi hainabi si honga iba mayam adagi relationship mari koigi nupi nupa gi anigi leira iba relationship ko yum pala ba na ha oi ba nupi nupa jingi aduga laisabi pakhang jingi aduga musu social media use sida suki matik sina tangkhai madi crime je thole ba mi kya gi punsi je manghale ba aina adum manghale ba mayam je amam tang ai kaino oina wari oina matek ha go oina lijage ba ko duwa akoina ju mayam da dum haijara bane ba habdi sije akoi organization sing khapta na thingbang amoy ado koigi lam da lairiba koigi di maira pai bi habse nupi lo laikai gi lam gi loi lai taba laite sije asuki matik phaiba aina mapanda international women's meet chat padane moigi de adugi dai ta launa ba koi foreign countries jing dagi international women's meet haibaji kano lam amam gi ne nupi amam kha khangat pane ba adu dai du da aina wa ngang bada ngasai gi koigi di maira pai bi smaina dai ta loba club se moi nga eba moi lam amta da laite ba sije koigi Manipur je kaktane ba smaina dai ta law lai je sije koigi yam phajai ba aduga asmaina lai banina mai magi laikai gi dai ta law ki da kai suna te ba adu sugum ba ware ama lawbi ba matam oire na ai dum haija bane ba habdi nupi thi ba nupa amna nupi ma thi jale ko laikai da
adagidi mau amana mai nupagi mayumdagi mayum panjaleko sije mai mai lekai lekai na thingpirakpa akoi gi lekai da nupi leiba nupana nupi thiakpa yaroi nupi lolakpa yaroi na adai mau mayum palakpa changhan ba yaroi na adu si changhal le adum thammeba mai mai nang thokpa ai thokpa na adudi migi nupi ahandudi mamitai mapi kangdreba mai mahum thugairaga amado laksala leireba adumaina adagidi asomdu migi mapuroiba migi masado mai mayumdagi mai nupi sama hundo maga sakhi matamda hojikse adultery law 497 je kakhidana mai mapuroiba jina aigi nupi je nupa amada siengre na ijat case hangalaga ijadabi lawramba natragana nupi duga nupa duga je na thamamba ek se kakhidana india gi oina supreme court na kaglakpanina kaisu upai leite nupi masana yabani pharga senba nate masagi hakne na kaglaktana khoigi mai mai nupana ai nupi sen gi matamda yenga leiba na tanu se upai leite ba aduna mau je akoina adugi kakhiba matamda gi akoi organization jina rally myam chale dhana myam phami lam gi bisnempur gi thoban district ki dei kakching lom da yai polom da sillaga hadi sigi law je report to biu supreme court na si je kakhita ga di mau myam yum palakani dei adugi ain dum leiringai da de migi nupi nupa leiba nupi sima aina koiru da selo da migi nupa jina ngonda case tawrakani na khara kinaram ba je adu kayam kiraroi pura lai sabi dona nupa koira ni mayum pala ni masi report to biu na koina kaya realizat khabane ba si je adum hela ni khangdana haiba ga tawbo jiti ain dum leiram ba du su leitrabani na adum maning tamnari ne ba ado adaimu khoigi kano hujik yamna laiba khoida case aigi nupa na nupi koire ai hanna yengdre nupi siga dum koiba satana wadi sanadana adom da tawgre mung manungi isa isu sembai kainom yum parmina bai khana ba kaimta yadre na sidaida depression chatlaga nupi mayam leiba si asuki matik khwai gi masing hena nong mada nupi manga dai ta dana phone tawreba unabala eba di asuki matik si je adu nupi jingdo halakpa yauri laisabi yauri moi nupa na koi je direct mai mapuroi baga leimina ba yauri ba makhan ne ba adu si je akhoi khaktana ju thingna ju ne ngamdaba aduidi mai lekai jida lekai duna akhoi gi lekai ji leiba mawum ta nupa koi ba yaroi na akhoi di si je kuire ba ai gi lekai da mawum ta nupa koi ba yaroi adai nu kano mau na mayum pan ba yaroi adai nupi thiba nupa nupi sensalak ba yaroi nupi koi ba yaroi na lekai gi sign lobiu aduga warep lobiu adum bodo tawra adi lekai dai tan thokne na warep lobiu haibaje sumaina lokhalak targa di thing ba se sungam maroi ba aduna yum myam kaira ne ba yum kaira di kana mang ha da angang mang ne ba admaina aduga kaino je hujik se akoi gi kaino relief camp ta akoi gi lam gi koi awa ba targa leiba mayam ji gi jo koi da crime se yam lae ba ko asuki matik lae adu ma je kaino tawe koi se do asom ngasi kak ma je ngasai kak lam mi ne ba ko kappaga wari liram mengonda kan bisem kari surasan pro som dai lak pa ne adu moi je langgol asom da koi gi quarter leiba jing du da kuki na lem ba jing du da leiba ja ne ba ma je mapuroi ba jing ngan na si gre ma sahi kun sure ma lukha o de jam ngan na mai masa ga duna class 1 2 ka ba masa gi sahi ga je kun tham ta su ba dai dai na lukha o ho re ba masa nu pa ni ne ba kui na ma je mayum panjara roi na leire ba masa ni je yu oga mapam da hingon masel ma pa ma pi yum sa tu ka lam pham jara masa ni je thalak pa ja ne ba masa ni je je amana nu pi thi re atom baduna pakhang pha dun ma pan da thabak tawre ruga adu kui na mayum pala roi na leijara ba do sida dumai na leiba sida ne koi gi langon gi lekai du dei nu pa ma ju nu pi je khaina gare sahi tara pha re masa kai di loi lei mayum pa le mau thi re dei amana lai sabi lei adu kano ok loi dana khotana yamaram moi asinu pa ju ado mamau nupi ni na ikoi na drama che tumbam japam mathong khang dre sna mayam jana sem dana yam phai nupa jam phai na sem dana mai toraga adu kuina palaktra ba ma do pa lure ba mayam ju phai haina dana adu adi kamai tauge da ma leira ba matung maban je mu tukan phaminna re adu nupi je som dei tukan kan phabuk pani ma je pachang ta san ba jam kal le ba lukha bimana masa ni ju semai ba sanai lika je santara gi si ba dei mu mai loi pak sana so ba kai mai maranai loi lei je admai nam pasa je ta sale ba da som da juma tukan pham je na mana deposit tham dana dei tukan loi pham dana tawra kan da masa gi masa ga idu lei ba ni ha ne gi sahi tara la udra ba nupi je ma je chingmi ni ngone hai ba adu je moi gari humari thila aga la aga thile e ba nupi je na re nang na nong ta ju yang te nang nupi ni lok salona dei moi je khatna re ba
ꯆꯍꯤ ꯇꯔꯥ ꯀꯗꯥꯏꯗ ꯀꯔꯤ ꯂꯤꯆꯠ ꯆꯠꯂꯨꯏ ꯀꯃꯥꯏꯅ ꯇꯧꯔꯨꯏꯁꯨ ꯈꯪꯗ꯭ꯔꯕ ꯅꯨꯄꯤꯁꯦ ꯍꯧꯖꯤꯛ ꯑꯩ ꯅꯨꯄꯤꯅꯦ ꯂꯧꯁꯜꯂꯣ ꯍꯥꯏꯔꯒ ꯑꯩꯅ ꯍꯦꯛꯇ ꯂꯧꯁꯟꯒꯗ꯭ꯔꯅ ꯈꯟꯅꯔꯦ ꯑꯗꯣ ꯃꯆꯥꯈꯩ ꯂꯩꯕꯅꯤꯅ ꯕꯕꯥ ꯏꯃꯥꯁꯦ ꯂꯧꯁꯟꯕꯤꯌꯣꯅ ꯀꯞꯇꯅ ꯃꯆꯥ ꯂꯩꯁꯥꯕꯤꯗꯨꯅ ꯑꯗꯩ ꯃꯆꯥ ꯅꯨꯄꯥꯗꯨꯅ ꯍꯥꯏꯕꯗꯩ ꯃꯣꯏꯁꯨ ꯉꯍꯥꯟꯈꯩꯗꯤ ꯑꯗꯨ ꯀꯨꯏꯕꯗꯣ ꯃꯃꯥ ꯃꯄꯥ ꯍꯟꯖꯅꯕ ꯁꯤꯟꯗꯦ ꯑꯗꯩ ꯅꯨꯄꯤ ꯑꯃ ꯑꯇꯣꯝꯕꯤꯁꯦ ꯃꯌꯥꯝ ꯆꯪꯗꯅ ꯃꯆꯥꯈꯩꯐꯧ ꯌꯥꯎꯅ ꯊꯤꯔꯀꯥꯟꯗꯗꯤ ꯀꯩꯗꯧꯔꯃꯣ ꯈꯪꯗꯦ ꯃꯃꯥꯗꯣ ꯅꯨꯡꯁꯤꯔꯛꯑꯕ꯭ꯔꯥ ꯈꯪꯗꯦꯕ ꯃꯣꯏꯅꯁꯨ ꯃꯃꯥꯗꯣ ꯂꯧꯁꯟꯕꯤꯌꯣꯅ ꯍꯥꯏꯔꯦꯕ ꯃꯄꯥꯁꯤꯗ ꯑꯗꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗꯗꯤ ꯃꯃꯥꯗꯨꯁꯨ ꯂꯥꯛꯑꯒ ꯃꯄꯥꯗꯨꯅꯗꯤ ꯑꯩ ꯂꯧꯁꯜꯂꯣꯏꯅ ꯃꯣꯏꯁꯦ ꯊꯪꯅꯕ ꯃꯔꯤ ꯃꯇꯥꯏ ꯌꯨꯝ ꯑꯃꯗ ꯊꯝꯕꯖꯥꯠꯅꯦ ꯑꯗꯨꯏꯁꯨ ꯑꯗꯨꯝ ꯃꯣꯏꯁꯦ ꯃꯆꯥ ꯀꯩꯗꯣ ꯂꯩꯕꯅꯤ ꯃꯔꯤꯁꯤ ꯅꯛꯁꯟꯅꯈ꯭ꯔꯦ ꯑꯗꯨꯒ ꯑꯇꯣꯝꯕꯤꯁꯨ ꯑꯣꯏꯅ ꯇꯣꯉꯥꯟ ꯇꯥꯔꯛꯑꯦꯕ ꯀꯩꯅꯣꯝ ꯇꯧꯕꯗ ꯃꯆꯥꯈꯩꯗ ꯃꯥꯅ ꯍꯦꯛ ꯉꯥꯡꯉꯁꯨ ꯈꯠꯅꯕꯤ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯃꯣꯠ ꯆꯥꯅꯔꯛꯇꯕ ꯈꯣꯠꯇꯕ ꯇꯧꯗꯅ ꯌꯨꯝꯗꯨꯗ ꯃꯥꯅ ꯑꯋꯥ ꯑꯅꯥ ꯄꯨꯗꯅꯁꯨ ꯂꯩꯔꯨꯔꯒ ꯑꯗꯩ ꯃꯥꯅ ꯅꯪꯒꯤ ꯅꯆꯥꯁꯨ ꯌꯣꯛꯃꯤꯟꯅꯁꯤ ꯑꯩꯒꯤ ꯏꯆꯥꯁꯨ ꯌꯣꯛꯃꯤꯟꯅꯁꯤ ꯍꯥꯏꯔꯒ ꯂꯧꯅꯈꯤꯕꯅꯦꯕ ꯄꯣꯏꯟꯁꯦ ꯁꯤꯗ ꯂꯥꯛꯇꯣꯏꯅꯦꯕ ꯍꯥꯏꯕꯗꯤ ꯅꯨꯄꯥꯒꯤꯗꯤꯅꯦ ꯑꯩꯈꯣꯏ ꯅꯨꯄꯤꯁꯦ ꯊꯤꯔꯛꯑꯒ ꯃꯌꯨꯝꯗ ꯅꯨꯄꯥꯗꯨꯒꯤ ꯁꯥꯒꯩꯗ ꯂꯩꯔꯨꯗꯣꯏꯅꯤꯅ ꯃꯥꯏ ꯃꯆꯥꯗꯨ ꯌꯣꯛꯃꯤꯟꯅꯕ ꯌꯥꯒꯅꯦꯕ ꯑꯗꯨꯒ ꯅꯨꯄꯤꯗꯨꯒꯤ ꯑꯇꯣꯞꯄ ꯃꯥꯒꯤ ꯁꯥꯒꯩꯗꯤ ꯃꯥꯒꯤ ꯍꯥꯟꯅ ꯃꯌꯨꯝ ꯄꯥꯜꯂꯝꯃꯤꯕ ꯁꯥꯒꯩꯗꯨꯗꯤ ꯑꯇꯣꯞꯄ ꯇꯥꯈ꯭ꯔꯦꯗꯅ ꯑꯗꯨꯒꯤ ꯃꯥꯒꯤ ꯃꯆꯥꯗꯨꯗꯤ ꯃꯤꯒꯤ ꯁꯥꯒꯩꯗꯨꯗ ꯄꯨꯔꯛꯑ ꯂꯩꯕ ꯌꯥꯔꯣꯏꯕ ꯁꯤꯗꯅꯦꯕ ꯈꯦꯠꯅꯔꯛꯏꯁꯦ ꯑꯗꯨꯅ ꯃꯥꯒꯤ ꯃꯆꯥꯁꯤ ꯄꯥꯈꯪꯁꯤ ꯃꯄꯥꯟꯗꯩ ꯊꯣꯛꯂꯛꯑꯒ ꯃꯣꯏꯗ ꯂꯩꯕꯁꯤꯗ ꯋꯥꯁꯦ ꯍꯧꯅꯔꯛꯑꯦꯕ ꯀꯩꯅꯣ ꯅꯨꯄꯤꯗꯤ ꯂꯧ ꯃꯆꯥꯗꯤ ꯄꯨꯍꯜꯂꯛꯀꯅꯨ ꯄꯥꯈꯪꯁꯨ ꯐꯥꯔꯦ ꯑꯗꯩ ꯃꯆꯥꯁꯤꯗꯤꯅ ꯑꯗꯨꯗꯩ ꯉꯪꯅꯔꯦ ꯃꯥꯏ ꯅꯨꯄꯥꯁꯤꯅꯁꯨ ꯂꯩꯍꯟꯅꯤꯡꯗ꯭ꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯃꯣꯏꯁꯦ ꯁꯨꯝ ꯉꯪꯅꯔꯛꯇꯅ ꯈꯠꯅꯗꯅ ꯆꯩꯅꯗꯅ ꯌꯥꯝ ꯇꯧꯔꯦꯕ ꯑꯗ ꯅꯨꯄꯤꯁꯤꯗ ꯄꯤꯈꯤꯕ ꯄꯩꯁꯥ ꯅꯨꯄꯥꯁꯤꯅ ꯄꯤꯈꯤꯕꯒꯁꯦ ꯄꯥꯟꯅꯔꯦ ꯑꯗꯩ ꯅꯨꯄꯤꯁꯤꯅ ꯑꯃꯨꯛ ꯊꯥꯗꯕꯁꯨ ꯄꯥꯟꯅꯗꯅ ꯃꯣꯏꯁꯦ ꯃꯉꯛꯇꯩ ꯂꯤꯛꯀꯁꯦ ꯂꯧꯊꯣꯛꯑꯒ ꯂꯪꯁꯤꯟꯅꯗꯅ ꯍꯦꯛꯇ ꯂꯣꯏꯅꯔꯦꯕ ꯑꯗꯨꯒ ꯏꯔꯥꯏ ꯍꯦꯛ ꯂꯥꯏꯅ ꯆꯍꯤꯃꯨꯛ ꯂꯩꯔꯨꯔꯕ ꯅꯨꯄꯤꯁꯦ ꯃꯣꯏꯅ ꯆꯠꯈ꯭ꯔꯣꯅ ꯇꯥꯟꯊꯣꯔꯛꯑꯦꯕ ꯑꯗꯨꯗ ꯃꯥꯅ ꯍꯥꯏꯁꯤꯅ ꯑꯩꯁꯤꯕꯨ ꯂꯥꯏꯙꯤꯕꯤꯗꯧꯅ ꯃꯣꯏꯒꯤ ꯃꯄꯥꯒꯤ ꯁꯦꯕꯥ ꯇꯧꯅ ꯊꯥꯡꯖꯜꯂꯒ ꯃꯇꯝ ꯈꯔ ꯍꯦꯛꯇ ꯇꯨꯃꯤꯟ ꯍꯤꯞꯃꯤꯟꯅꯔꯒ ꯂꯩꯔꯨꯔꯒ ꯆꯠꯍꯟꯅꯤꯡꯕ ꯃꯇꯝꯗ ꯆꯠꯈ꯭ꯔꯣꯅ ꯍꯦꯛꯇ ꯊꯥꯗꯣꯔꯛꯄ ꯌꯥꯕ ꯑꯗꯨꯒꯨꯝꯕꯔ ꯁꯨꯛ ꯀꯨꯏꯅ ꯏꯆꯥ ꯌꯣꯛꯇꯅ ꯂꯩꯖꯔꯛꯑꯕ ꯌꯨꯝ ꯄꯥꯜꯂꯔꯣꯏꯅ ꯑꯩꯁꯦ ꯑꯗꯨꯒ ꯃꯣꯏ ꯃꯌꯥꯝ ꯆꯪꯗꯅ ꯂꯩꯍꯜꯂꯨꯔꯒ ꯍꯧꯖꯤꯛ ꯌꯦꯡꯉꯣ ꯌꯨꯝ ꯑꯅꯤꯔꯛ ꯄꯥꯟꯕꯁꯨ ꯇꯥꯔꯦ ꯑꯗꯨꯒ ꯑꯩꯉꯣꯟꯁꯤꯗ ꯃꯣꯏꯅ ꯇꯧꯕꯤꯔꯤꯁꯦ ꯀꯩꯅꯣꯅ ꯑꯣ ꯈꯣꯡꯅ ꯀꯞꯄꯝꯃꯦꯕ ꯑꯩꯈꯣꯏꯒꯤ ꯍꯛꯁꯦ ꯀꯅꯥꯅ ꯇꯥꯟꯕꯤꯗꯣꯏꯅꯣꯅ ꯑꯩꯈꯣꯏꯁꯦ ꯁꯨꯃꯥꯏꯅ ꯇꯥꯡꯉꯒ ꯂꯩꯅ ꯎꯁꯤꯠꯇꯕ꯭ꯔꯥ ꯃꯣꯏ ꯃꯁꯥꯒꯤ ꯂꯝꯅꯦꯅ ꯑꯗꯨꯅ ꯃꯈꯟꯁꯦ ꯊꯣꯛꯆꯜꯂꯛꯑꯦꯕ ꯁꯤꯁꯦ ꯃꯥꯅ ꯃꯌꯨꯝꯗꯣ ꯄꯥꯟꯖꯔꯝꯗ꯭ꯔꯗꯤ ꯐꯒꯗꯝꯅꯦꯕ ꯑꯗꯨꯅ ꯁꯨꯛꯄꯥꯜ ꯍꯦꯛ ꯏꯆꯥ ꯂꯩꯔꯗꯤ ꯑꯃꯨꯛ ꯌꯨꯝ ꯄꯥꯜꯂꯨꯔ ꯈꯥꯏꯅꯕꯗ ꯁꯨꯛꯄꯥꯜ ꯍꯦꯛ ꯄꯥꯟꯗꯕꯅ ꯐꯩꯌꯦꯕ ꯑꯅꯤꯔꯛ ꯁꯨꯕ ꯌꯨꯝꯄꯥꯟꯗ ꯀꯩꯁꯨ ꯅꯨꯡꯉꯥꯏꯇꯦꯕ